Lamdam asida volleyball bu pamjaba sanaroisingbu national ki thakta pukhatnabagi pandamda kuntra mari suba Battalion CRPF na Sports Athourity of India ga khutsamnaraga Khelo India gi manung channa Mayang Imphal Konchak ta leiba Mikhya Ground da team nipa na saruk yaduna numit nini chat-thagadaba Volleyball Tournament ama ngasi houdokhre. Tournament asi houdokpagi thoramduda wangoi amadi Mayang Imphal gi Sub-Divisional Magistrate SA Suranjoy MCS Kuntra mari suba Battalion gi Commandant SS Pakhyawat yauna tongan ba official sing saruk yaki ngasi sana kiba match sing da AMIMYDO Mayang Imphal na UNT top C5 bu point 25-19 25-17 22-25 25-13 fangduna set 3-1 da SBC Santhel na wangoi 34 Battalion Warrior Bu point 25-15 25-4 25-17 fangduna state 3-0 da NYVA Naurem na YPC Isok Bu point 19-25 25-18 25-19 25-19 fangduna set 3-1 da aduga YMDO Harangoi Thongna MPSC Manipur Police Bu point 25-15 25-21 25-20 set 3-0 da maithiba pikre.